ꯂꯩꯆꯜ ꯔꯦꯗꯤꯑꯣ ꯂꯥꯏꯚ ꯆꯦꯅꯦꯜꯒꯤ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯃꯝꯕ ꯁꯥꯌꯣꯟ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯌꯥꯡꯂꯥꯡꯕꯝ ꯑꯉꯝꯕ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯥꯎꯕ, ꯅꯤꯡꯊꯦꯝ, ꯇꯣꯝꯕ ꯀꯧꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯉꯥꯔꯦꯜ ꯀꯧꯏ꯫ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩ, ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯦ, ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯂꯩꯒꯦ ꯍꯥꯏꯔꯛꯑꯅꯤꯗꯣ꯫ ꯁꯦꯜ ꯊꯣꯛꯇꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯐꯒꯗꯕ ꯀꯔꯤꯅꯣ ꯎꯄꯥꯏ ꯈꯔ ꯇꯧꯔꯒ ꯁꯦꯜ ꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯦ꯫ ꯆꯥꯎꯕꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯈꯤꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ? ꯆꯍꯤꯗꯣ ꯂꯤꯔꯕꯅꯤꯅ ꯅꯨꯄꯤꯒ ꯊꯤꯅꯤꯡꯂꯕ꯭ꯔꯥꯕ? ꯅꯤꯡꯊꯦꯝꯅ, ꯍꯥꯏ, ꯅꯪꯒꯤꯁꯦ ꯃꯤꯒ ꯅꯣꯛꯅꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯅꯁꯥꯗꯣ ꯍꯥꯟꯅ ꯌꯦꯡꯉꯨꯅꯦ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦꯍꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯩ ꯇꯨꯔꯩꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯔꯨꯞ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯆꯥꯎꯕꯅ, ꯑꯣ, ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯕꯁꯤꯗꯅꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯄꯨꯟꯁꯤꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯃꯔꯦꯛ ꯃꯍꯥꯎ ꯂꯩꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯦꯟꯊꯣꯛꯄ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ꯫ ꯅꯤꯡꯊꯦꯝꯅ, ꯍꯣꯏꯗ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯝ ꯈꯟꯗꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯣꯏꯒꯗꯕ ꯑꯃꯠꯇꯗꯤ ꯈꯟꯅꯁꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯤꯡꯗ ꯎ ꯆꯟꯕ ꯆꯠꯂꯁꯤꯔꯣ? ꯆꯥꯎꯕꯅ, ꯑꯗꯨꯕꯨ ꯀꯥꯟꯅꯒꯗ꯭ꯔꯥꯅꯦ ꯃꯔꯨꯞ? ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯕꯩ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯃꯔꯨꯞ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯑꯍꯜ ꯑꯃ ꯂꯩꯌꯦ꯫ ꯃꯥꯗꯤ ꯆꯤꯡꯗ ꯎ ꯆꯟꯕ ꯑꯗꯨꯝ ꯆꯠꯄꯅꯦ꯫ ꯑꯗꯨꯒꯅꯦ, ꯃꯥꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯁꯤꯔꯣ? ꯅꯤꯡꯊꯦꯝꯒ ꯆꯥꯎꯕꯒꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯔꯨꯞ, ꯑꯍꯜ ꯑꯗꯨꯗ ꯐꯖꯅ ꯍꯪꯗꯣꯔꯛꯑꯣ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯜꯂꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯜꯂꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯜꯂꯤꯕ ꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯞ ꯑꯃꯨꯛ ꯉꯥꯟ ꯇꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯗꯨꯗꯁꯨ ꯇꯦꯕꯜ ꯑꯃ ꯂꯩ꯫ ꯇꯦꯕꯜ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯃꯜꯂꯕ ꯂꯥꯏ ꯇꯤꯟꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯉꯜꯂꯤꯉꯩ ꯍꯅꯨꯕꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯃꯥꯏꯕꯤ ꯀꯦꯇꯨꯀꯤ ꯍꯥꯏꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯈꯪꯅꯔꯝꯂꯤꯕꯅꯤ꯫ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯊꯔꯗꯨꯅ ꯂꯣꯜꯂꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯎ ꯋꯥ ꯃꯌꯥꯝ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯔꯣ꯫ ꯂꯥꯛꯂꯣ, ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯂꯔꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯑꯗꯨꯁꯨ ꯂꯦꯞꯄꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯂꯦꯞꯈꯤꯕ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯀꯤꯕ ꯃꯈꯣꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯍꯥꯏꯌꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯪ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ? ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨ ꯅꯪꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ ꯈꯪꯉꯨ꯫ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯥꯎꯕ, ꯇꯣꯝꯕ, ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯕꯅ, ꯏꯃꯧ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯗꯧꯔꯒꯦ? ꯁꯅꯥꯔꯩꯅ ꯈꯨꯝꯃꯛꯏ꯫ ꯏꯔꯣꯟꯕ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯀꯣꯏꯊꯗꯅ ꯑꯃꯨꯛ ꯂꯩꯕꯁꯦ ꯇꯧꯔꯗꯧꯅꯤ꯫ ꯅꯪꯕꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯆꯍꯤꯗꯣ ꯂꯝꯕꯣ ꯄꯣꯔꯦ꯫
ꯅꯪꯕꯨ ꯅꯌꯨꯝꯅ ꯀꯩ ꯄꯥꯟꯅꯕ ꯇꯧꯔꯁꯤꯗꯅ ꯏꯃꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯄꯤ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯅꯨꯄꯤꯕꯨ ꯄꯪꯊꯤ ꯊꯤꯕ ꯌꯥꯕꯗꯧꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯍꯥꯟꯅ ꯊꯤꯔꯣꯗꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯤ ꯏꯃꯥ ꯃꯔꯨꯞ ꯅꯤꯡꯊꯦꯝꯒ ꯇꯣꯝꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯈꯨꯔꯥ ꯏꯕꯣꯍꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯎ ꯆꯟꯕ ꯆꯠꯂꯁꯤꯔꯥꯅ ꯈꯟꯅꯔꯝꯂꯤꯕꯅꯤ ꯅꯪꯅꯕꯨ ꯐꯒꯅꯤ ꯈꯜꯂꯕꯗꯤ ꯏꯃꯥꯒꯤꯗꯤ ꯍꯦꯛꯇ ꯌꯥꯏꯗ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛꯁꯦ ꯊꯤꯗꯣꯔꯛꯂꯒꯦ ꯍꯌꯦꯡ ꯉꯟꯅ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯇꯥꯗꯗ ꯍꯦꯛ ꯍꯪꯉꯨꯔꯣ ꯑꯁꯨꯝꯅ ꯆꯥꯎꯕ ꯃꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤꯇꯪ ꯂꯩꯕ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯇꯣꯛꯅꯔꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯝꯃꯤ ꯍꯤꯞꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯒꯦ ꯇꯧꯕꯒ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯁꯅꯥꯔꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯄꯤꯔꯝꯃꯤ ꯃꯃꯥꯏꯗ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯛꯄꯤꯔꯝꯃꯤ ꯆꯥꯎꯕꯅ ꯏꯃꯥ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯁꯛ ꯎꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯈꯨꯠꯁꯥ ꯃꯇꯦꯛ ꯃꯥꯟꯕ ꯑꯃꯁꯨ ꯄꯥꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯐꯖꯅ ꯎꯗꯦ ꯍꯦꯔꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯀꯨꯃꯪ ꯍꯥꯏꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯧꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯆꯥꯎꯕ ꯍꯧꯒꯠꯂꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯣ ꯈꯨꯔꯥ ꯏꯕꯣꯍꯜ ꯈꯨꯔꯥꯕꯨ ꯂꯩꯕꯤꯕ꯭ꯔꯣ ꯏꯕꯣꯍꯜꯅ ꯑꯣ ꯇꯥꯔꯦ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯏꯕꯣꯍꯜꯗꯨ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯅꯪꯅ ꯅꯪꯒꯤ ꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯅꯤꯡꯒꯦ ꯂꯥꯛꯑꯣ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯂꯣ ꯑꯗꯨꯒ ꯈꯨꯔꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯆꯥꯎꯕ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ ꯈꯨꯔꯥ ꯑꯁꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯑꯩꯒ ꯈꯨꯔꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯤꯡꯗ ꯎꯆꯟꯕꯗꯨ ꯆꯠꯄ ꯌꯥꯎꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯈꯨꯔꯥ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯦꯝꯍꯧꯕ ꯎ ꯈꯔ ꯑꯃ ꯂꯧꯊꯣꯛꯀꯗꯕ ꯂꯩ ꯃꯁꯤꯃꯗꯤ ꯅꯣꯏ ꯑꯍꯨꯝ ꯌꯥꯎꯔꯅꯨ ꯃꯊꯪꯒꯤ ꯆꯠꯄꯗ ꯌꯥꯎꯔꯣ ꯃꯇꯝꯗꯨ ꯌꯧꯔꯛꯂꯒ ꯈꯨꯔꯥ ꯅꯈꯣꯏꯗ ꯄꯥꯎ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯈꯨꯔꯥꯅ ꯌꯥꯕꯒ ꯃꯔꯣꯟꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯎꯕꯗꯨ ꯃꯌꯨꯝꯗ ꯇꯞꯂꯤ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯎꯪꯂꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯔꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅ ꯎꯪꯂꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯑꯃꯨꯛ ꯎꯪꯗꯅ ꯐꯝꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯅ ꯈꯨꯔꯥ ꯏꯕꯣꯍꯜ ꯍꯣꯏꯗ ꯆꯠꯅꯤ ꯍꯥꯏꯕꯗꯨꯕꯨ ꯆꯠꯂꯨꯔꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯅꯔꯛꯂꯒꯦ ꯏꯃꯥ ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏ ꯋꯥꯅꯤ ꯃꯊꯪ ꯆꯠꯄꯗ ꯌꯥꯎꯔꯣ ꯍꯥꯏ ꯍꯌꯦꯡ ꯆꯠꯄꯗꯗꯤ ꯌꯥꯎꯕ ꯀꯌా ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯏꯕꯣꯍꯜ ꯍꯥꯏꯁꯤꯁꯨꯅꯦ ꯋꯥ ꯌꯥꯝꯅ ꯄꯦꯠꯈ꯭ꯔ ꯄꯣꯠꯅꯤ ꯏꯃꯥ ꯑꯩ ꯃꯔꯨꯞ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒେ ꯑꯗꯨꯒ ꯀꯔꯤꯅꯣ ꯐꯒꯗꯕ ꯑꯝꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯩꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯆꯥꯅꯕꯨ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯇꯧ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯇꯧꯖꯔꯨꯒꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯁꯈꯤ ꯂꯥꯛꯂꯝꯃꯤ ꯁꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯗꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯁꯈꯤꯅ ꯍꯣ ꯏꯆꯦ ꯁꯅꯥꯔꯩꯕꯨ ꯂꯩꯕꯤꯕ꯭ꯔꯣ ꯂꯩꯌꯦ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯕꯣ
ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯁꯨ ꯋꯥꯏꯌꯦꯅ ꯂꯩꯀꯥꯏꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯒꯤ ꯍꯤꯒꯥꯏ ꯋꯥꯗꯨ ꯇꯧꯁꯤꯜꯂꯒꯦ꯫ ꯏꯆꯦ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ꯫ ꯏꯆꯦ ꯍꯣꯏꯒꯤ ꯃꯔꯝꯗ ꯃꯤ ꯀꯌꯥꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯏꯆꯦ ꯍꯣꯏꯒ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ? ꯏꯆꯦꯗꯤ ꯇꯥꯗꯦꯅ꯫ ꯀꯅꯥꯅꯕꯨ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅꯦ? ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯅꯨꯄꯤꯁꯨ ꯊꯤꯍꯟꯗꯦ꯫ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯅꯍꯥ ꯀꯌా ꯑꯃ ꯆꯪꯕꯗꯨꯗꯅꯦ ꯌꯦꯡꯅꯤꯡꯗꯦ, ꯃꯤꯠ ꯅꯥꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯇꯩꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ꯫ ꯇꯥꯕꯗꯕꯨ ꯍꯩꯅꯗꯕ ꯐꯥꯎꯏꯅꯦ꯫ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯅꯖꯁꯅꯨꯗ, ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯅꯪꯁꯨ ꯑꯗꯨꯝ ꯐꯝꯃꯨꯀꯣ꯫ ꯏꯆꯦ, ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ꯫ ꯌꯨꯝꯗꯁꯨ ꯑꯉꯥꯡ ꯃꯇꯣꯝꯗ ꯂꯩꯍꯧꯕꯅꯤꯅ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣꯏ ꯐꯔꯦ ꯐꯔꯦ, ꯏꯆꯦꯁꯨ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯍꯤꯒꯥꯏ ꯋꯥꯒ ꯇꯧꯔꯗꯅ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯥꯟꯅꯒꯤ ꯄꯨꯡꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, ꯃꯔꯨꯞ ꯆꯥꯎꯕ, ꯅꯪꯅ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ ꯍꯪꯉꯛꯑꯕ꯭ꯔꯣ? ꯅꯠꯇꯦ, ꯑꯍꯜ ꯑꯗꯨꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏ ꯋꯥꯅꯤ? ꯆꯥꯎꯕꯅ, ꯑꯣꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯃꯔꯨꯞ꯫ ꯈꯨꯔꯥ ꯏꯕꯣꯍꯜꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯗꯣ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯊꯤꯔꯁꯤꯔꯣ? ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗ꯫ ꯆꯥꯎꯕꯅ, ꯑꯗꯨꯅꯕꯨ ꯐꯒꯗꯕ ꯃꯥꯜꯂꯦꯗ꯫ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯆꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯜꯂꯤꯉꯩꯁꯤꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯍꯧꯔꯁꯤ꯫ ꯆꯥꯎꯕꯅ, ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯇꯧꯔꯕꯅꯤꯅ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯍꯞꯇꯥ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯦꯝꯅ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯄꯥꯎ ꯑꯁꯦ ꯌꯥꯅꯔꯦꯀꯣ? ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯒꯤ ꯃꯃꯥ ꯁꯅꯥꯔꯩ ꯑꯗꯨ ꯃꯄꯥꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯅꯣ? ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯤꯗꯥꯕ? ꯏꯃꯥꯅ ꯉꯝꯕꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦꯗ꯫ ꯏꯆꯥꯗ ꯂꯣꯏꯅ ꯇꯧꯍꯟꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯆꯥꯎꯕꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯣꯉꯥꯟꯅ ꯆꯠꯂꯅꯤ꯫ ꯈꯨꯔꯥ ꯏꯕꯣꯍꯜꯒ ꯆꯠꯄꯗꯣ ꯌꯥꯎꯔꯔꯣꯏꯒꯦꯗ꯫ ꯑꯗꯨꯅꯕꯨ ꯐꯔꯦꯗ, ꯏꯃꯥꯁꯨ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯍꯟꯕꯗꯣ ꯀꯌా ꯄꯥꯝꯗꯦꯅꯦ꯫ ꯃꯇꯝ ꯃꯥꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄꯅ ꯑꯁꯨꯝ ꯇꯧꯅꯃꯛ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯕꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯄꯒꯤ ꯍꯥꯏꯅꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯆꯥꯎꯕ, ꯅꯤꯡꯊꯦꯝ, ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯌꯣꯝꯗꯨꯅ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦ? ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦꯗ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯐꯖꯅ ꯈꯪꯗꯦ, ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯈꯨꯜ ꯀꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦꯗ꯫ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯐꯖꯅ ꯈꯪꯗꯦ, ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯁꯤꯈꯨꯜ ꯀꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯇꯣꯝꯕꯅ ꯃꯅꯤꯡꯗꯒꯤ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯇꯥꯕꯗꯕꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦꯗ꯫ ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯣꯟꯅꯕꯗꯧꯅ ꯇꯧꯗ꯭ꯔꯥꯅꯦ? ꯃꯤꯁꯦ ꯄꯨꯡꯆꯤꯛ ꯆꯤꯛꯑꯦ ꯍꯥꯏꯕ꯫ ꯆꯥꯎꯕꯅ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯆꯜ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯍꯪꯂꯁꯤ꯫ ꯏꯆꯜ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ? ꯁꯤꯡꯙꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯕꯨꯡ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯆꯥꯎꯕꯅ, ꯑꯁꯤꯈꯨꯜ ꯍꯥꯏꯔꯤꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯃꯨꯛ ꯆꯠꯂꯒ ꯂꯩꯒꯦ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯤꯡꯙꯥꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯑꯍꯨꯝꯅ ꯑꯁꯤꯈꯨꯜꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯅꯤꯡꯊꯦꯝꯅ, ꯏꯆꯟ, ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯅꯤ꯫ ꯁꯤꯡꯙꯥꯅꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨꯗꯤ ꯃꯤ ꯂꯩꯅꯗꯕ ꯆꯍꯤ 1-2ꯃꯨꯛ ꯁꯨꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯪꯗꯕꯁꯨ ꯀꯨꯏꯔꯕꯅꯤ꯫ ꯅꯆꯜꯂꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯗꯨꯗ ꯆꯪꯕꯤꯈꯤꯅꯣ꯫ ꯈꯨꯟ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯏꯕꯨꯡꯈꯣꯏꯗ ꯅꯆꯟ ꯑꯩꯍꯥꯛꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯡꯙꯥꯅꯨ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯔꯨꯞ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯆꯥꯎꯕꯅ, ꯈꯨꯟ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ꯫
ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, ꯃꯔꯨꯞ, ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯂꯦꯟꯈ꯭ꯔꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯣꯡꯖꯥꯕꯤꯅ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡꯅ ꯈꯨꯝꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, ꯃꯔꯨꯞ, ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯤ ꯂꯩꯅꯔꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯐꯃꯨꯡ ꯑꯃꯗꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯁꯤꯡ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯆꯥꯎꯕꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯇ ꯐꯥꯖꯤꯟꯕꯒꯤ ꯃꯑꯣꯡꯗ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯥꯎꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯇꯥꯗ꯭ꯔꯣ? ꯅꯤꯡꯊꯦꯝꯅ, ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯒꯤ ꯃꯈꯣꯜꯅꯣꯗ? ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯅꯔꯕꯅꯤꯅ ꯀꯔꯤꯅꯣ ꯆꯥꯅꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ꯫ ꯃꯈꯣꯏꯅ ꯆꯥꯅꯕ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯀꯅꯥꯅꯣ? ꯃꯤꯉꯣꯟꯗ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯗꯨꯕꯨ ꯀꯅꯥꯅꯣꯕ? ꯅꯌꯨꯝꯗ ꯊꯕꯛꯀ ꯂꯩꯇ꯭ꯔꯕꯣ? ꯈꯣꯟ ꯑꯗꯨ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯇꯥꯔꯝꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈꯤ꯫ ꯑꯁꯣꯝꯗꯅ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯄꯤꯅꯕ ꯇꯧꯔꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯊꯋꯥꯏ ꯑꯗꯨ ꯂꯧꯕ ꯇꯥꯔꯦꯗꯅ꯫ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯋꯥꯕ ꯆꯩꯅꯥ ꯄꯤꯒꯅꯤ ꯈꯪꯉꯨ꯫ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗꯅꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯇꯧ ꯃꯥꯟꯕ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯇꯣꯝꯕ ꯑꯗꯨ ꯃꯅꯨꯡ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯍꯨꯃꯥꯡꯒ ꯀꯥꯡꯒꯩ ꯆꯦꯜꯂꯛꯏꯗꯨꯅ? ꯇꯣꯝꯕꯅ, ꯑꯁꯤꯗ ꯀꯩꯅꯣꯝ ꯂꯩꯍꯧꯔꯦ꯫ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯃꯥꯟꯕ, ꯃꯤꯗꯤ ꯅꯠꯇꯕ꯫ ꯅꯤꯡꯊꯦꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯔꯨꯞꯀꯤ ꯋꯥꯈꯜꯗꯅꯤꯗ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡꯁꯤꯡ ꯑꯗꯨ ꯐꯤ ꯑꯍꯟꯕ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯇꯣꯝꯕ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯃꯣꯏꯗ ꯈꯜꯂꯤ, ꯉꯁꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯜꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯗꯨꯅ ꯊꯣꯡ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯡ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯄꯨꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯨꯝꯕꯨ ꯀꯥꯏꯗꯨꯕꯨ ꯑꯣꯏꯔꯖꯥꯠꯂꯥ? ꯑꯣꯏꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯒꯕꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯇꯧꯔꯛꯑꯣꯏꯗ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯧꯔꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗු ꯃꯁꯥ ꯁꯦꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ, ꯃꯔꯨꯞ, ꯃꯈꯥ ꯑꯁꯤꯗꯗꯤ ꯎ ꯑꯆꯧꯕ ꯐꯖꯕꯁꯦ ꯀꯌꯥ ꯂꯩꯕ ꯎꯗꯦ꯫ ꯈꯔ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯤꯡ ꯃꯇꯣꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯆꯤꯡ ꯃꯊꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯎ ꯐꯖꯕ ꯀꯌꯥ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ, "ꯃꯔꯨꯞ ꯆꯥꯎꯕ, ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯟꯊꯠꯂꯣꯍꯦ." ꯆꯥꯎꯕꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯃꯔꯨꯞ, ꯑꯩ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯜꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕ ꯎ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯟꯗꯨꯅ ꯎ ꯑꯗꯨ ꯌꯥꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, "ꯃꯔꯨꯞ, ꯈꯅꯥꯎꯁꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯦꯍꯦ, ꯑꯩ ꯏꯁꯤꯡ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯏꯁꯤꯡ ꯆꯦꯟꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯨꯗ ꯇꯣꯝꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇꯨꯔꯦꯜ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯦ ꯇꯧꯕꯒ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯣ ꯇꯥꯗ ꯇꯣꯝꯕꯧ, ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯇꯣꯝꯕ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯤꯁꯤꯅ ꯀꯃꯥꯏꯅ?" ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯅꯍꯥꯟꯋꯥꯏ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈ꯭ꯔꯗꯨꯗꯤ, ꯌꯥꯝꯅ ꯊꯨꯅ ꯀꯥꯎꯏꯅ." "ꯇꯥꯗ ꯇꯣꯝꯕꯅ ꯑꯩ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯕ ꯃꯍꯥꯛꯇꯤ ꯈꯪꯖꯄꯣꯠꯇꯦ ꯊꯋꯥꯏ ꯑꯗꯨ ꯑꯃꯝꯕꯒꯤ ꯁꯥꯏꯑꯣꯟꯅꯤ ꯍꯥꯏꯕ꯫ ꯏꯁꯤꯡ ꯑꯗꯨ ꯍꯣꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯏ꯫ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯔꯞ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫